Miss Powder Yangri quite capable. Tom Commander Tramnox on Crumjeri, Lorena, Nasigi, Marobi Pau Pijeri. Wazagin with Palanthorum Panto Cray, Wazama Panda, State Teachers Award 2021 Lanto Cray. Manipur Hokipung Gunmarida, known COVID-19 positive Oiva Muri, Sahum Kunito Tana Cray, Muri Anina Lake. Manipur and other construction works welfare scheme Matanga, awareness program of Panto Cray, Lorena. Encephalitis amasung pneumonia na nabani singnaba ang samagu kumdra UP gi Motilal Nehru Hospital da admit tawkre. Hojik mapung oiba pau lobirasi. India gi hana president oramba saknarba waja Dr. Sarvapalli Radhakrishnan gi mapuk numit September 5 bu lebak asina waja gi numit haina palan tawnari. Waja gi numit sigi mapung oiba thorum Manipur lenga ki education department senduna city convention Imphal da chauna pangthokre. Tom to that Mr. NBN at Mitunglen Amadi, Education Minister S. Rajena, Tom Mapu, when a dice Pambagi Irina, Works Minister T.S. Bishorjit, Agriculture Minister Ordukoi, Manipur Building and other construction workers Welfare Board ki Chairman, Haikam Dingo, MLA, Khetrigao, SC, and Inderjit, Commissioner Education M. Harikrishna, Education Department officials Sing Amadi, Dongan by School Yoja Singsu, Sarugyake. Ngasigi throng manungsana Wazama Panda State Teachers Award 2021 pidonai kai kumna utpagaloinana Education USCRT amadi Education SK Appreciation Award singsu lanthokki masida natana waja ningmairo Simrena National Teachers Award 2021 phanglakpada lupa lakh amagi mana pidonai kai kumna utki From to the library Pankai Makada Leva College scheme Hiro Singda smartphone Kurong Saba Pinaba E support scheme Amasu Hodo Pagalina Star Education programs through Hodoke. Tom get to a meeting and you are period on Mr. NB and High Nasigin with Ase was Amadi Hiro Sing Yam saying Labunamini Nasigin Michida Dr. Sarvapalli Radhakrishnan Malem the Kongrakana was Amoina Todok Hendokna Tabaka Tomki Mang Toramba Tabaxing Nasig Mirona Kaudri Haike. Simistra Makata Kilda Lengak Asinasu, Mahimasil Gilamda Tabak Trom Kia Packet Tray, Madu Manungsana, School Pagat and Sigi Makada, School Kayagi, Infrastructure, Sangat Sagat Padantana, Award Wazaki has half cray. Sentok Legidrava Imungia Singda, Lem the Lyric, School uniforms are Tango Power, Pangan Cray, and a fond of K. Politician and a way politician we should abide by the constitution. Politicians see constitution binder was a constitution gi wang that we say constitution do implement on the European nationalists. Aduna Manipur Sakarna Manipur Miamda single go give you Tangada give any layer Manipur community people and Akhoi ngasila ilu bisipide gomena karigma makal amatagi constitution na piriba adugi hak adugi right adugi wangada sakidri adugi constitution adugi wangada akhoi gomena karigma makal amatagi thabuk toroi aduga kana gombi constitution adugi wangada thabuk lakpa adugumba lerigadi matudi koi legal ni matungina koi thabuk togani aduna masida kana gomma matana Pakhaningai, Nunangai, Lake, I haven't बताया. I call him Wakalamada as a whole Manipur, Punmaki Kamanipur College Kaksing Sindona College Sigi Multipurpose Hall da Ngasi Tisu State Thoram Pangtokre. Azadi ka Amrit Mahotsav ki Charup Amo Oina Pangtokiba Thoram Aduda Waja Singnat Dr. Sarvapalli Radhakrishnan gi photo da leisu katuna ikai khonu utke ngasigi throm da M Sanaton Head of Department Physics, Y Raju Singh Head of Department Commerce, Dr. N Subhaschandra Singh Head of Department Education na President Member Singh oina daisa phamke IQSC gi Coordinator KSS Joy Kumar Singh na Moderator oidana pangtokiba throm da IT Nodal Officer M
Sarjit Singhana welcome address amadi NSS unit ki program officer KSS Binmani Singhana board of thanks ki warol piki ngasi ki from the saruk yaki bo oja khurimak tasu asibu khudol amam piki ngasi Kaksing High School 1994 metric base ki Mairoi Singna hauji phawa hingliba school asigi oja trama thogi mafamda asamba khudol sing tamduna Teachers Day 2021 ki thoram pangthokre ngasi ki Kaksing amadi Kaksing akoi bada hingliba oja trama thogi yum da satuna oja singi ningsing khudol oina lehausar ama ningtham thagi kambal ama phajom ama amadi torbot ama yauna samlaba khudol sing pibaga mari leinana lup asigi president naure munal maiteina pamusing da haikibada lup asina hek sapong lukpadagi sahi khudingi sok lising ama samapon humbuli thoidagi matamadagi bharat ki president oikiba Sarvapalli Radhakrishnan gi mapuk numitpu ningsingba oina Kaksing High School hojikna Kaksing Higher Secondary School haina khangnari ba school asigi ngasi phawda hingdur leiba oja singda ngamjaba khudol kachaduna lakli munana makhata na haikibda oja amadi chhatragi nuksi mari asina tattana laiba makai samaj asida santi leina hingba ngamgani yamna puning nuksiribadi ahal orbo oja singna macha orba chhatra ikhoibu uraga puning nungsina mitagi pitana kappa aduni haina munana pamusingda bawdum ki laikhidraba haurakjam sanakhya iba tombi gi mapok numit September 5 da mahaki Mairoi Singna oja gi numit thorum pangthokre iboyama sumang lila Sanglen Palace compound Imphal da pangthokhiba singlem laba thorum aduda Sanginatak Academy Award Sograkpam Hemanta Padmasri Warepanaba amade saknariba aiba ranjit ithaujasu saruyakhe thoramduda wangang kiba singna haikibada malem taibang asida ahan boina tambiramba adubu oja haiduna khangnari thabak thoram simpham khudingda ojagi maroiba singi maramdasu marikchumna wafam kya su thamkhe ngasigi thoramduda sumang lilagi artist singsu saruyakhe Sengmai Kendragi manung sanba Loitang Kunok da Kendra Sigi tongan ba Khungang Singdagi lakpa nupi lup amadi Khungang kaya gi lusing singna Kendra Sigi MLA Ais Dingo ga loinana punna phamin aduna khananai na khre ngasigi khanani na bagi thorom aduda Kendra Sigi tongan ba Khungang kaya dagi lakpa miyamna Kendra Sigi MLA Ais Dingo da thajaba thami haiba ga loinana mathangi lakadrba election da su MLA Ais Dingo bu mapung phana sort kani haikhe COVID-19 की pandemic asina tengkhang kaya da ayat papirabasu development punamak sahi ani mangkraba tung asida kendra sigi chakot thorang da khongjel yangna sanchin bagi damak MLA bu thagat pasu phongdokke leptana sathariba Sunday eco club activities ki saruk amoida amadi wajagi numit ka mari leinana ngasi angansing eco park ki heritage complex ta tongan ba makhal gi upal samu thakibaga loinana handakta Kazakhstan da pangthokhiba Gama Asian MMA Championship 2021 da gold medal lor khraba Kaksing Sumak Laikai makha logdagi Dinesh Nauremu Taramna Okre Alliance for Development Alternative Manipur Adam Kaksingna Management Committee Angansing Ecofak Kaksing Trackers amadi Team Helmet ka loinana senkhiba upal thabgi thoramduda KSS Manihar Additional SP Ops Kaksing District amadi District Police Kaksing Commando Unit ki Personnel Sing amadi Friendship Sporting Club Kaksing Phospat Laikai member sing su sarugyake Dinesh Naurem amadi KSS Manihar da organization gi maikei dagi Leyan P Yanbibaga loinana Adam Secretary Sujit Khatri na Dinesh Naurem KSS Manihar amadi Friendship Sporting Club ki President P Inausnada Yes C T-shirt Sing Khudol Tobaga loyana Sujit Khatri na Angan Sing Eco Park movement ki maramda participants singda sugaibwa paudum ki loyana ojagi numit ka mari leinana Dinesh Naurem amadi KSS Mariana Singduna Opal Sing Thaminaki tungda martial art pu pamjaba singna thengnariba khudongsa daba kharmakai kohonbagi pandamda Angan Sing Eco Park Kaksingda MMA gi practicing center amasu sengwatani haina Sujit Khatri na phongdokke COVID-19 pandemic asida Manipur da hokiba pung kunmari da miyoi
Sahumga Kunitoina Nauna COVID positive over Tenacre, Mu Anina Lakidre, Hide Pumasida, Mui listing home with Samri Modramatoi test over the Mui Sahumga Kunitoi Nava Tenabagi, State Asigi COVID positive over Sang Sada Mapanga Dasmik Ani Yoki. State Asida Hokiva COVID positive confirmed case missing Lak Amaga listing Lak Amaga listing Tramanga Sahumga Modramapan Yo Sukre, Sikivana listing Amaga Satret Modrani Pani, Pandemic Asi Hovering Asi Powder, Mui Laktra, Nitoi listing Nipan Satruka control with test okre. Kaksing district Hokiva Punkunrida, Mui Humpugamatoi test over the Mui Tara COVID positive oike, Mui Singadu, Lengang Saliva COVID test of Hamda Kuntramapan, Jivan Hospital Nipan Amadi, Ima Hospital, Tramani test of Kivani, Maduda Mui Mapan, Lengaki test of Hamda Amadi, Amana, Ima Hospital, COVID positive over Tenakivani. Malem Giwana, COVID positive over me, Masing, Koti Kunitoi Lakta, Nitoi Lissing Yankay Taruk Samaga, Humudra Sukre, High positive over Sing Givanunga, Mui Lak Nipuma, Lissing Humdragan Nipan, Sunny Supna Mapan Lakidre. Case Kopti Tragmapan Lak Humdra Tare Sing Humbu Humdo Sanipal Yankai Humdoina Narambadi Fakre. COVID pandemic Asi Malim Gimanung the Quidigi Hena positive case Masing Yamba Lebakna USA Noidi Lebakasigi Mioi Koti Lak Koti Mariga Lak Tare Sing Humpumanga Sahum Yankai Taru COVID positive Oikre Anishuba positive case Masing Yamba Lebakna Mioi Koti Ohunga Lakun Mapan Lising Marpu Nipan Satru Humdra Humdoi COVID Naduna Indiana Oidi Amadi COVID positive case Koti Ani Lak Nipan Lising Humdra Taret Sanipan Humbuga Mari Tangduna Brazil Hum Subuda Lady India Gi Oina COVID positive case Quidigi Wang state say case Lak Humpuga Mari Lising Marpuni Toy Samatra Tret Tangduna Maharashtra Han Lady Kerala case Lak Nipugamatoi Lising Marpumatoi Sama Kotatre Tangduna Anishura Amadi case Lak Kungamapan Lising Yakai Mari Subna Niputret Tangduna Karnatakana Hum Suba positive case Yamba state oiri. Handakta Goa Pangtukiva National Kickboxing Championship da KG Nipumangagi Makada gold medal Panglakra Naurem Milan Singh Amadi Mahaki Waza KSS Biren Singh Amadi and Ajit Singh Ngasi YUC Club na Okpagi Assembly Thorum Ama Pangtokre Ngasi Assembly Thorum Aduda Club Asigi Advisory Board to Ladiba and Joy Mangol Singh SS Nirmali Amadi M Falguni Singh na Dice Lengshin K Handak Pangtokiva Championship Aduda Manipuna Puna gold medal Tara Lorki Thorum Mari Lenana Toramen Asi Satna Bohona Asawu Todang Lokiva and Ajit Singhana Pondokiva. I coin a gun of honorably Lamda Masida kickboxing hide game Asida Miamna medal Lauduna. I koi Malemgi Tak the Satak Pangamagadi Manamasina I coina game Asibu Puna support to Minister Haina Fondoke. Program and Working Management Committee of KS Jivan Singh intending candidate 32 Wangkem Asian Sindura Manipur and other construction works welfare scheme gi matangda nom gi iba awareness program ama ngasi Sarangpat Maning Likai da leiba KS Jivan gi yumda pangtokre Thromadu gi saruk amo oina Wangkem Kendra gi Sinmi Sama rom desu labor card sing yantoki Thromadu da wangang bra social worker Karimam Jivan Singhana labor card ki kanab sing miamda sugaina khan ki baga loinana High Prime Minister Narendra Modi na Lusingba Bharat Sarkar na tongan ba scheme kaya gi kuthangda lebak asigi miam da kanaba kaya piri lebak asigi miam da lengang na piri ba scheme singi kanaba sing asi phangpham thokba miam na phanglabadi lebak asida lairaba haiba wahai asi soidana mangki gani haibagi thajaba lei adubu lengang na piri ba scheme sing asi miam na khangnadaba Kangnabasu Karamna Logadagi Haiba Kangdabana Awaka Mayok Nadi Haiki Mapam Masida Miam na Hena Kudongsan Gitamukta in charge Amat Tamlagani Miam na Paubira U Legak the Pidiva Kanaba Sing a say Lominaduna Sakutpa Tangulaitaba Amadi Miam na Sintaba Wankem Kendra Ama seminars Haina case Jibana Miam the Su Apil Toki Pasway Kendra ex MLA Sapam Kevana, Pasway Kendra Lomising the Home Luxubu in a hardback singing with Samarom, Yantoki Bagalina, Yumton Kuringa, Lem the Sanaba, Tengbang Pibaki Tabuksata Gray, Nasi Part, Pasway Part 1, 19/3, Gi Samaga Yankay, 19/8 Amasung, 9 Gi Yumtong Satruk Amade, 19/18, Soyam, later Gi Yumtong Samri the Sing Yauna Sana Tamusing Yantokre.
थ्रोम अदुगा मरी लेना साफम केबना फोनोखिबदा केंद्र सिगी लौमिसिंगना हारगी अवाट पर लरिबे मखै लेंगा असिगा खुसमदरगा पीना फोनरी केंद्र सिदा लरिबा प्रजा पुनमकना सिंगनब लेतना पाव पिबिरो हार बैग अमदा लुपा सनी खक्तंग पिबिरगा लौमिसिंगी युमदा थिनरबा होनरी हाइनसु महान फोनोके इम्फाल ईस्ट डिस्ट्रिक्ट की मनुंग चन्ना लरिबा सगोलमांग पाटलौदा लैबा सिंगोल अमदा इनखलगलिबा मणिपुर की सकनारिबा सैसकपसिंगना कोविड-19 की तौहम खंगदना लैरिबा मतम असिदा इंखोल कोइदुना लैरि हाइरिबा इंखोल असिबु ओइनबा होनबदा असौब थौदांग लौरिबा नहा ओइरिबा सैसकपसिंग अदुदी रॉकी अटोपम अमदी एसके मंगांगनि फार्म असिदा मरु ओइना उ मोरok खामेन सिंग माइरेन सिंगबा मरांग काइना थारी इम्फाल ईस्ट की नहा ओइरिबा सैसकप खरना इसै सकपा फंगलक्त्रबा मतम असिदा मखोइना फार्म तौदुना लैरिबसिदा सकनारिबा म्यूजिक डायरेक्टर ननाव सगोलमांग फिल्म डायरेक्टर ओसिमेरा स्मार्ट सिक्योरिटी सर्विसेस तेरा बाजार की सेक्रेटरी प्रताप लैमुजमना यंगसिन खोंगचत अमा चटखिबगा लोइनाना अंगम मतेंग पांखरे खोंगचत अदुगा मरी लेनाना म्यूजिक डायरेक्टर ननाव सगोलमांगना हाइकिबदा सिंगर सिंगना इसै सकपा फंगद्रे हाइदुना तुमिन्ना लैसिनबगी महुत्ता इसागी पुथोकपा रोमदा हेना माइ ओनसिनदुना सेनमिलोन फगतनबा होनरकपा सिदा पुंगिंग दा अपेनबा पोई तमथ्रिबा लैना असिदगी फरक्तुना सैसकपसिंगना इसैगी इथौदा माइ ओनसिलकपदा अइगी माइकैदगी अंगमबत मतेंग पांगनब सेम सादुना लैर हाइनसु मांग फोंदोके सुनु केंद्रदा एमएलए के रंजित की थौसिल थौरांगी मखादा केंद्र सी कोविड टास्क फोर्स सिंगना कटोपगा लोइनेना मियामगी दमक थवा यावना थबक तौरखिबदगी कोविड माइथीबा पीदुना केंद्र सिदा हांगदोखिबा CHIC सिंगदा कोविड अनाबा मत लैतबना मतम खरगी ओइना सुगनुगी मफम अनिदा लैरिबा कोविड आइसोलेशन सेंटर सिंग ngasiदगी ऑफिशियल ओइना क्लोज तौरे हाइना कोविड टास्क फोर्स सुगनुगी सेक्रेटरी एम प्रेमजिना पामुसिंगदा फोंदोखरे मांगना हाई मणिपुर पुंबगी ओइनासु कोविड की फिल्म तबना फगलकली अमदी सुगनुगी ओइनासु हौखिबा नुमित खरनिगी ममांगदगी कोविड पॉजिटिव ओइबा मसिंग हंथरखिबदगी ngasidik सुगनुदा कोविड पॉजिटिव अमत लैत्रे नील ओइरे हायदुना सुगनु गेस्ट हाउस अमदे सुगनु हायर सेकेंडरी स्कूलदा हांगदोगलिबा कम्युनिटी कोविड आइसोलेशन सेंटर अनिमा कोविड अनाबा अमत लैतबना मतम खरगी ओइना थोंग लोलगनी मांग मखा तादुना करिगुंबा कोविड की थर्ड वेव असिना सुगनुदा अनाबा यावरक्तुना मसिंग हेंगलकपा तारबदि कोविड टास्क फोर्स सुगनुगी वॉलंटियर खुदिंगमकना अमुक हन्ना मियामगिदमक मखा ताना चपचाना हानुगुमना मथौ तौगनी हाइखे एम प्रेमजिना मखा ताना हाई सुगनु केंद्रदा कोविड अनाबसिंग कम्युनिटी होम आइसोलेशन सेंटर सिंगदा पुथोक पुसिन तौबा यावना कोविड टेस्ट तौबा सिननबा एमएलए के रंजितना सुगनु प्रजा मियामगिदमक थंबिरखिबा अल्ट्रावस असिसु ngasiदगी CHIC सिंगदा कोविड अनाबा अमत लैत्रबनिना मथौ तौबा लेपलगने केंद्र सिगी मफम खुदिंगमक्ता एमएलए ना कोविड टास्क फोर्स सिंगदा अवाट पामता लहेंदना कोविड लांथेंगनबदा संगबा पोलम खुदिंगमक सु एमएलए ना केंद्र सिगी मियामगिदमक्ता मखा तानासु अमत वातना पीगिने हाइबगी थाजबसु थंबिरई मसीदमक एमएलए के रंजितपु सुगनु प्रजा अमा ओइना अमदे कोविड टास्क फोर्स के वॉलंटियर अमा ओइनासु थागतपा फोंदोक्सरी हाइखे थौबाल सिगी मनुंग चन्ना लैबा लिलोंग इदिगा रोड फ्रिस्किंग अमदी चेकिंग चथबदा हेरोइन पाउडर ओइगनी सिंगनबा पोलम सिंग कोनना ngarang मियोय हुम फगतपा ngamkhre हाइरे फारबा मियोय सिंग अदुदि लिलोंग अटौखोंग मनिंग लेकाइदगी एमडी मुजिबुर सही निफुम दोय मोरे वार्ड नंबर 2 दगी दैनै होय हाउकेप सही कुनमंगा मपुरोइबा हेमिनसन हाउकेप अमदे मोरे वार्ड नंबर 9 दगी मिनलान टुबोय सही कुंथा तरेत अपोकबा जंगपौ टुबोयनी हाइरे हिरम असिगी मतंगदा ngasi SP थवाल की ऑफिस ता पांगथोकपा पाव इनफम अमदा SP जोगेशचंद्र हाउबिजम IPS ना हाइकिबदा ngarang nuthil pung ahum ngam khairom tabda lirong turen hanbi upakthong makhada illegal drug sing puthok pusin tawre haibagi akaknaba paw ama phangkhe khudakta nupi police yauna police amadi CDO gi apunba team amana lilong idiga road ta frisking amadi checking chathaki pung mari rom tabda yamna singai oiba mongda nupa ama MD Majibur khongna lilong dam gi maike rom da lake mahaku matam khara detain tawraga thiba humba chathabda amuba masugi plastic khaw amada heroin powder ni singnaba soft cap kunithoi yaromba thengnakhi maonda wahang pahung chathabda polam singadu amuba masugi bolero tongduna lakpa mi anina lilong bazar gi
pam manakta piramani haiba khangba ngamki khudakta mafam aduda sangsindu thiba homba chathabada makhoi ani dainai hoi amadi minlan tuboi su phagat ngamki makhoi dagi phagat khiba heroin powder ni singnaba softcap kunithoi sim yawba mobile handset ahum amadi angoba machugi bolero registration number NLO 32267 sis toksin baga loinana NDNPS eki makhada FIR ma lokhat lei mai ka problem sing asi lamdam asidagi muthat pada mifum khudimak na sagat piu karagumna mai ka problem sing karwa tawa mioi sing khanglabadi pau pipiu haina su SP Jogesandra na miamda appeal tarukle daini hoi haukip sei kumanga magini pana Heminson haukip more ward number 2 amasung Minlan Tuboi masa sei kundra teret mapang ming jangpu Tuboi ward number 9 more dagi moy ani na bolero to pura laga post deliver to rame aduna khoi no sagi pot pirei ba mioi ani laiba nupa ma nupi ma bolero to laiba si so dagi sagi pot lori boli logi showcase kuni toi lori bani pa si so khoi pulam no no phare encephalitis amasung pneumonia na nabani singnaba angang sama humdra Uttar Pradesh ki Prayagraj da leiba Motilal Nehru Hospital da admit tawkhre CMO Dr. Nanak Sarana haikibda makhoi punamak oxygen gi darkar oi mahakna makhata na pholokhibda numit kharni gi mamangda mahakna angang singi ward ta yengsilubda phamung chama kun leiramke aduga anamana sama humdra phangki dengue na nabasu khar yauri phamung sani leigadaba ward hojik sagali angang singda piba yaba treatment piri hairi amromda hospital da admin tawdron layang liba angang amagi apokuna haikibda doctor amatanasu masabu section na yengsin bide phamung su leite haike lanmina sakti paisinduna Myanmar da lengakwa matamdagi malem gi leipak singna lalolitiki matangda thawa sadana leiba Myanmar gi military junta ga China gi land trade road hangdoknaba yanakre hairi Eastern amasung Southern China dagi samudra gi lambi ga yengnabada anowa lambi asina numit kunni dagi kunithoi phawa tensili hairi export singna haibada Myanmar na atai lebak singda mai onsin badagi thingnaba asigumba project China na paikhatlibani Southern Asia gi lam singda United States na sathariba trade ta Myanmar na influence taunaba China na kanna honori China gi special envoy for Asian Affairs San Gaujiang na haukiba sayolda numit nipani gi oiba khoksat amada Myanmar da satuna military ruler Min Aung Lianga unakhi baduda political landscape amadi anti pandemic corporation in Myanmar gi matangda khanaki haire sanabagi pauda Tokyo Paralympics ta India gi para shuttler Krishna Nagarna men's single SI6 final da Hong Kong gi Suman Kaibu kunmathoi tratet tratu kunmathoi tratet tamai TP na goal fangre amrom de su Suhas Yathira su silver medal fangre Suhas na men's singles SL4 class final da world champion Majur gi makutta kunmathoi tramanga tratet kunmathoi da maiti kibani hojik aroibda maroi pawhunu pijari Wazagi numit palan thoram pangthokre waza mapanda state teachers award 2021 lanthokre Manipur haukiba pung kunmarida nauna COVID-19 positive oiba mioi sahumgo kunmitoi thenakre mioi ani lekidre Manipur and other construction works welfare scheme gi matangda awareness program ama pangthokre loinana encephalitis amasung pneumonia na nabani singnaba angang chamagu humdra UP gi Motilal Nehru Hospital da admit tawkre nasigidi param sandok saba matang se lojere miambu amukana khurumjari